Allah gi Hawzal Dagi khoi bidat ki ahan betangkak punna khangminakre ngasi di muka ani suba tangkak punna khangminarasi bidat ki matang da Allah wala singi wafun khara bidat ki matang da hayang Allah gi manak da yamna kanna pagadaba adugi maramdagi Sahaba kiram amasung Allah wala sing yamna chaksillamne Hazrat Abdullah bin Mas'ud radiyallahu anhu ne bayan tawi aigi lambi da chatlu amasung bidat puthokano makhata na haibiri hapchin ba yaudana sunnat amal taw amasung bidat tagi hingna ba khotna ba si khwaidagi hena fa ba thabak me Hazrat Ibn Abbas radiyallahu anhu mana yam awaba fongdok laduna haibirame Chahi chupa mioi kayana bidat pu hodokli amasung sunnat singu manghalli Hazrat Irwas radiyallahu anhu hai bidat gi yamna cheksillu maramdi bidat hodokli mioi adu lamang narabane Hazrat Hasan Basri rahmatullahi alayhi hai bidati ga famin chamin naganu maduna thamoi bunna halli Fuzail bin Ayaz nahai Bedati ga chamin thakmin na bana din gi lawsing manghalle Shaykh Zurzani da hangni sunnat ki tarika karino takmirak I bidat pu thado pa masung hau khrab ulma singi matung in bane Abu Muhammad bin Abdul Wahhab na hai Allah Ta'ala achumba amal singkhak kabul tawi achumba amal di ikhlas oiba aduni Amal da ikhlas oiba asi sunnat ki niyam da tawba amal ni Abul Qasim Nasr Abadi na hai tasawuf ki maru Qur'an amasung sunnat chang nai na amal tawba pabandi tawba amasung bid'at amadi isagi apamadagi lapna leibane bid'ati izzat tawba gi matik chade bid'at ki thabak tawduna leiraba mi adu izzat tawba gi matik chade Hadith Lagi Huzur sallallahu alayhi wa sallam na haibirame kana gumba amana bidat ki thabak tawba mibu bidat adugi maramdagi izzat tawrabadi mahagna islamgi yumbi thudek pada matyang panglabane haibadi bidati bu izzat tawba asi asengba achumba din asibu manghanbada matyang pangbane Bedati toba tawning ba faude bidat ki achauba amang ba amadi masjid luptuna leiba misung Allah Ta'ala gi akhanna ba thawzal amasung toba gi khudong chaba ayamba na fangde Nabi Akram sallallahu alayhi wa sallam na nongwa bidat ki amang ba bayan tawraduna haibirame taseng namag Allah Ta'ala na bidat ki thabak tawba mioi sing da toba gi pangal pide Makoina bedat ki thabak singa do thadok triba fawwa Hazrat Sufyan bin Uyayna radiyallahu anhu hai Guna khuding maktagi shaitan na bedat pu khwaidagi hena pame Masibu pam libagi maramdi miyoi bana kariguma guna ama tawrabadi mahaki thamoi da awaba ama fawi adana subsoi soidana toba tawi Tawbatabu bedati di mahaki bedat ki amal ladu achumba ibadan ni khalli maramasina madudagi toba gi pangal oide bedat ki thabak tawraga nungai thopada punsi len thokhi mahagna khalli ai sawab ki achoba thabak tawri tasengbadi mahaki amal aduna mahaki damakta azab oiri maramasina Hazrat Hasan Basri rahmatullahi alayhi hai Sunnat ki matung amal khazik tang tawbana bidat oiba amal mayam ama tawbadagi hena fai maramasani iman wala khuding mangna bidat amasung bidat ki thabak tawbasingdagi lapna leigedabani Hazrat Yahya bin Abi Kasir rahmatullahi alayhi hai nahangna kanagumba bidati amabu lambi da unarabadi lambi yad thadoglaga atop lambi amada chatlu Hazrat Abdullah bin Mubarak rahmatullahi alayhi hai bedati singi fam da fammadagi himnu Hazrat Fuzail bin Ayaz hai kana gumna bedati ga famin samin rabadi mahaki hikmat gyan lo sing mang khagani
Abu Kilaba rahmatullah alayhi hai ahle bedat ka fromin chamin naganu amasung makhoi ga warem thorem ngang naganu maramdi ai chingnai madudi makhoi na nakhoi bu lamang na lambi de chatpa singda chalhan khiba yai bedati sing Houj Al-Kawthar dagi inthorakan bedat ki achauba amang ba amana bedati toba tawdana sirabadi Mahaku Maidan Hasardan Nabi sallallahu alayhi wa sallam gi khud mubarak gi ahan ba maktal Kousar gi ising thakpa gi thingani amasung mahaku madudagi yamna chopna Houj Al-Kawthar dagi inthorakani Hadith sing Dagi Qiyamat numitta Nabi khuding maki tungan ba Houj laygani Aikhoigi luchingba Nabi singi Imam Hazrat Muhammad Mustafa sallallahu alayhi wa sallam gi Houj Al-Kawthar na khwaidagi hena chawgani mafam masjid thawan mi chaki masinga manana tengot leiramgani ummate Muhammadiya punmak pungani Huzur sallallahu alayhi wa sallam masamagna yingsillaga Houj Al-Kawthar gi ising pithakani amasung farista lising humputarana Houj Al-Kawthar the duty tawgani matik chadaba miyoi sing laktanaba marmasana miyoi kharabu farista singna changhandanaba thingba nabi athoibana ugani Huzur sallallahu alayhi wa sallam na farista singda haibirakani makhoi sing asidi aigi mini makhoi bu karigi thinglibano farista singna paukham pirakani Hazrat nahak nadi khangdre Adom na dunya dagi parda tawkraba matungda makhoi na kari aran ba chatnabi hawdok lamme masitaba da Nabi Akram sallallahu alayhi wa sallam na so makhoi bu mafam sidagi chatkro hairaga Tanthorakani Allah na ikhoi bu kanbisano Muslim Sharif ta hadith amallagi Nabi Karim sallallahu alayhi wa sallam na haibira me Aina na khoi bu Houj Al-Kawthar da ngairamgani amasung madudagi ising pithakani kana gumna madubu amuktang thakhrabadi amuk hanne ising khaurang leroi ai gimangda miyoi khara lakani makhoi bu aina khangi amasung makhoi na su ai bu khangi adubu ai amasung makhoi gi marakta athing ba leigani aina haigani makhoi asidi ai gi mini paukhom pirakani Ho Allah gi Rasul sallallahu alayhi wa sallam Adom na khangdre nahang na lay khidraba matungdaw makhoi na kari lamhen ba thabak tawki matam maduda aina haigani Allah gi rahmat gi labna layo ai gi tungda dinda semdok semjin tawram basing Allama Qurtabin iri naujubillah kana gumbana dindagi mamai layduna chatlabak Natraga sariyat ka mari laynadaba dinda anawba bidat ahawdoglabadi mahak kayaman numitta Houj Al-Kawthar dagi inthokpa singda yawgani makhoi manungdagi yamna kanna tanthokadaba mi singdi musalman singi marakta tokhai ta hanba amasung musalman gi lambi dagi tungan ba lambi da chathanba mi oigani munna khanthabiyo nungsirabai chalinaw sing Miyoi kaya bedat ki imam oiri makhoi na Nabi nungsiba amasung Sahaba bu nungsiba gi pungzaw thillaga awam bu bedat ki thabak sing tawhalle bedat ki dawat tawriv sing qiyamata suksoi soidana ikai ba chopan nangani minung si chawbu Nabi ga naknaba fangloi numit aduda khangani madu kaya yamna chop khraba potlumno madudagi aikhoi bu kanbisano Nungsirabai chalinaw sing ngasigidi asi fawbadan khangnerasi mathangi ahum suba tangkakta bidat ki matangda sahaba na chaksinjaba bidat khangdabagira natraga lamhen bagira bidat kamdawna muthatkani asina chingba kayamu khangminna khisi nungsirabai chalinaw singna video asibu musalman ichilinaw khwai pumna makta share tawbiduna bidat gi thingbada adom su saruk yabiyo